ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯊꯥꯁꯤꯗ ꯑꯩꯈꯣꯏꯒꯤ PM ꯃꯣꯗꯤ ꯂꯥꯛꯑꯝꯃꯦ PM ꯃꯣꯗꯤ ꯂꯥꯛꯑꯝꯕ ꯇꯥꯔꯒꯁꯨ ꯔꯤꯖꯣꯂꯨꯁꯟ ꯑꯝꯇ ꯄꯣꯔꯛꯑꯝꯗꯅ ꯀꯔꯤꯝꯇ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯍꯥꯏꯍꯟꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯇꯨꯕꯨ ꯍꯥꯏꯕꯤꯔꯝꯗꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ NPPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯟ ꯔꯥꯀꯦꯁ ꯁꯥꯡꯃꯥ ꯉꯁꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ laknaba ꯁꯦꯝꯅꯕ MLA ꯀꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ MLA ꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯅꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯅꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯈꯪꯅ ꯇꯧꯅꯕꯁꯨ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯃꯗꯤ ꯄꯥꯎꯃꯤꯁꯤꯡꯅ hangma wahangda ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯑꯁꯨꯛ ꯀꯨꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ 23 ꯃꯦ 3ꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯔꯣꯟꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯄꯣꯔꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯀꯣꯛ ꯊꯣꯡꯕ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ CSO ꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯍꯣꯜꯗꯔꯁꯤꯡ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯀꯣꯛ ꯑꯃꯇꯪ ꯆꯨꯡꯁꯤꯟꯅꯔꯒ ꯍꯥꯟꯅꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯌꯥꯃꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯐꯪꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ PM ꯃꯣꯗꯤ ꯂꯥꯛꯑꯝꯕꯐꯥꯎꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤ ꯐꯪꯗꯅ ꯍꯟꯈ꯭ꯔꯕꯅꯦꯕ ꯗꯦꯟ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯑꯩꯈꯣꯏꯒꯤ NPPꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯟ ꯔꯥꯀꯦꯁ ꯁꯥꯡꯃꯥꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯑꯗꯣ ꯑꯣꯖꯥ ꯃꯁꯤ ꯀꯗꯥꯏꯐꯥꯎ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯕ ꯋꯥꯐꯝꯅꯣ ꯑꯃꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯅꯨꯡꯉꯥꯏꯅꯕ ITVꯁꯤꯡ ꯎꯅꯔꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯁꯨ ꯐꯪꯖꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯛꯁꯜꯂꯨꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯏꯔꯥꯡ ꯂꯩꯔꯤ ꯈꯪꯕꯅꯤꯅ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯐꯥꯊꯅꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯣꯖꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯣꯠ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣ ꯁꯃꯥꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯅꯦꯁꯅꯦꯜ ꯄꯤꯄꯜ ꯄꯥꯔꯇꯤꯒꯤꯁꯨ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ ꯑꯗꯩ ꯍꯥꯟꯅꯕꯗꯒꯤ NPP ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯍꯧꯈꯤꯕꯅꯤ ꯃꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ MLA ꯑꯩꯈꯣꯏ ꯇꯦꯔꯥ ꯂꯥꯏ ꯑꯍꯟ ꯃꯥꯅ ꯂꯤꯡꯈꯠꯆꯔꯝꯃꯤꯅꯤ ꯃꯥꯏ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯀꯥꯎꯔꯤ ꯃꯌꯥꯝꯅ ꯇꯦꯔꯥ ꯂꯥꯏ ꯑꯍꯟꯗꯣ ꯑꯩꯈꯣꯏꯁꯨ ꯎꯅꯖꯩ ꯋꯥꯔꯤ ꯁꯥꯗꯅ ꯄꯥꯎꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕ ꯑꯗꯨ ꯑꯣꯏꯔꯤꯅꯤ ꯑꯗꯣ ꯅꯦꯁꯅꯦꯜ ꯄꯤꯄꯜ ꯄꯥꯔꯇꯤꯒꯤ ꯁꯤ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤ ꯋꯥꯐꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯍꯤ 2.5 ꯐꯥꯗꯅ ꯋꯥꯗꯅ ꯀꯣꯡ ꯆꯥꯏꯗꯅ ꯂꯩꯔꯦ ꯋꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯚꯥꯔꯠꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯌꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯈꯣꯠꯅꯥꯎ ꯑꯃ ꯂꯥꯎꯍꯨꯝ ꯊꯣꯛꯑꯦꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯂꯥꯎꯕ ꯇꯥꯔꯤꯒꯦꯕ ꯀꯅꯥꯅ ꯂꯥꯎꯕ ꯇꯥꯔꯤꯒꯦꯕ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯄ꯭ꯔꯥ UPꯒꯤꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯩ ꯈꯨꯗꯝꯅꯤꯀꯣ ꯒꯨꯖꯔꯥꯠꯀꯤꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯤ ꯋꯥꯔꯦ ꯑꯋꯥꯕꯕꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯔꯤꯅꯦꯕ ꯏꯁꯤꯡ ꯄꯨꯁꯤꯜꯂꯤ ꯆꯦꯡ ꯄꯨꯔꯤ ꯆꯥꯅ ꯄꯨꯁꯤꯜꯂꯤꯀꯣ ꯃꯇꯦꯡ ꯄꯥꯡꯗꯔꯤꯅꯦꯕ ꯑꯗꯨꯕꯨ ꯚꯥꯔꯠꯀꯤ ꯅꯣꯔꯠ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯏꯔꯥꯡ ꯊꯣꯛꯇꯅ ꯖꯨꯝ ꯃꯩ ꯊꯥꯗꯅ ꯑꯗꯨꯝ ꯁꯤ ꯇꯧꯗꯅ ꯃꯌꯥꯝ ꯂꯣꯏꯅ ꯃꯥꯡ ꯂꯩꯔꯦ ꯍꯥꯏꯕꯗ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯚꯥꯔꯠꯀꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝꯒꯤ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯨꯅ ꯀꯔꯝꯕꯅ ꯑꯩꯈꯣꯏ ꯂꯥꯎꯔꯛꯈꯤꯒꯦꯕ ꯁꯤꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯉꯤꯕꯁꯦ ꯚꯥꯔꯠꯀꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯇꯩꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏꯁꯦ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯈꯟꯗꯦ ꯃꯑꯣꯡ ꯃꯥꯜꯂꯦꯕ ꯑꯗꯨꯗꯤ ꯅꯣꯔꯠ ꯏꯁꯠꯀꯤ ꯁ꯭ꯇꯦꯠꯇ ꯑꯣꯏꯔꯤꯕ ꯃꯦꯘꯥꯂꯌꯥ ꯀꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕꯅꯤꯗꯅ ꯑꯗꯨꯗ ꯑꯁꯤꯁꯨ ꯃꯦꯘꯥꯂꯌꯥꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕꯁꯦ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯁꯥꯡꯃꯥꯅꯀꯣ ꯃꯥꯅ ꯅꯦꯁꯅꯦꯜ ꯑꯩꯈꯣꯏ ꯄꯤꯄꯜ ꯄꯥꯔꯇꯤꯒꯤ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇꯒ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯩ ꯃꯥꯁꯨ ꯌꯥꯝ ꯊꯦꯡꯃꯜꯂꯦ ꯇꯨ ꯂꯦꯠ ꯌꯥꯝ ꯊꯦꯡꯃꯜꯂꯦꯕ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯏ ꯃꯇꯝ ꯍꯦꯛ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯂꯣꯏ ꯂꯥꯛꯀꯗꯕꯅꯦꯕ ꯑꯗꯨꯗ ꯃꯇꯝꯗꯨꯗꯀꯣ ꯌꯥꯝ ꯊꯦꯡꯉꯜꯂꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯏꯍꯥꯟꯍꯟꯕꯒꯤ BJPꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯇꯨꯗꯤ ꯑꯩꯈꯣꯏ NPPꯁꯨ ꯌꯥꯎꯔꯤꯅꯤꯗꯅꯀꯣ ꯃꯥꯏꯁꯨ ꯂꯩꯉꯥꯛꯇꯨ ꯃꯨꯁꯤꯟꯃꯤꯟꯅꯔꯤꯅꯤꯀꯣ NDAꯒꯤꯀꯣ ꯑꯗꯨꯒ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯃꯣꯏ ꯌꯥꯎꯒꯗ꯭ꯔꯒꯤ ꯍꯧꯖꯤꯛ ꯑꯗꯨ ꯃꯇꯝꯗꯗꯤ ꯂꯥꯛꯄꯤꯒꯦ ꯈꯣꯠꯀꯦ ꯎꯅꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒ ꯊꯦꯝꯖꯤꯟ ꯈꯣꯠꯆꯤꯟꯕ ꯑꯣꯏꯔꯒꯗꯤ ꯉꯜꯂꯤꯉꯩ ꯃꯩ ꯆꯥꯛ ꯃꯇꯝꯗꯒꯤ ꯅꯪ ꯂꯥꯛꯄꯗꯤ ꯃꯥꯏ ꯃꯈꯣꯡ ꯂꯥꯛꯁꯨ ꯌꯥꯏ ꯕꯁꯇ ꯂꯥꯛꯑꯁꯨ ꯌꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯄꯥꯏꯔꯛꯑꯁꯨ ꯌꯥꯏꯀꯣ ꯀꯩꯅꯣ ꯇꯧꯔꯒ ꯑꯁꯤ ꯌꯥꯏꯑꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯂꯥꯛꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯨ ꯃꯥꯅ ꯄꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯕ ꯇꯥꯔꯒꯗꯤ LDAꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ BJPꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕꯅꯤꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ MLAꯗꯣ ꯑꯗꯨꯁꯨ ꯍꯧꯅ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯤꯟꯅꯅꯕꯒꯤ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯐꯥꯎꯍꯜꯂꯦꯕꯀꯣ ꯐꯥꯎꯍꯜꯂꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯥꯅ ꯂꯥꯛꯑꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ITPꯁꯤꯡ ꯎꯅꯅꯤ ꯍꯥꯏꯔꯒ ꯎꯅꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ
ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯑꯦꯁꯑꯣꯁꯤꯡ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯒꯅꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯤ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯦꯌꯦ ꯆꯠꯂꯨꯔꯦ ꯍꯥꯏꯔꯀꯥꯟꯗ ITPꯁꯤꯡ ꯎꯅꯔꯨꯔꯦ ꯍꯥꯏꯅ ꯎꯅꯔꯨꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗꯗꯤ ꯃꯥꯒꯤ ꯃꯣꯏ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯂꯥꯜ ꯂꯣꯏꯁꯟꯅꯕꯒꯤ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯨ ꯅꯠꯇꯦꯕ ꯃꯣꯏꯒ ꯎꯅꯔꯝꯃꯦ ꯄꯥꯎꯒꯤꯁꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯇꯣꯛꯄ ꯉꯥꯛꯇꯅꯦꯕ ꯇꯦꯂꯔ ꯀꯥꯞꯄꯒ ꯐꯤꯂꯝ ꯇꯥꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯀꯣꯟꯅ ꯑꯩꯈꯣꯏ ꯁꯝꯉꯥꯅ ꯂꯥꯛꯏꯕꯁꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯃꯥ ꯌꯥꯝ ꯊꯦꯡꯃꯜꯂꯦ ꯑꯗꯨꯒ ꯌꯨꯝꯂꯣꯟꯅꯕ ꯑꯃꯅ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯌꯨꯝꯂꯣꯟꯅꯕ ꯑꯃꯅ ꯃꯩ ꯆꯥꯛꯄꯗ ꯁꯨꯝ ꯌꯦꯡ ꯂꯩꯕ ꯃꯤꯌꯨꯝꯗꯣ ꯃꯥ ꯀꯨꯏꯅ ꯌꯦꯡ ꯂꯩꯔꯤ ꯆꯍꯤ 2 ꯃꯈꯥꯏ ꯌꯦꯡ ꯂꯩꯔꯝꯃꯤꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯔꯕ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯔꯕ ꯁꯣꯊꯔꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯐꯥꯎꯗ ꯑꯃꯠꯇ ꯑꯣꯏꯔꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯦꯕ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 65ꯁꯤꯗ ꯌꯦꯡꯉꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯒꯤ ꯌꯦꯡꯉꯛꯏꯁꯤꯡꯁꯦ ꯀꯔꯤ ꯃꯤꯠꯌꯦꯡꯒꯗꯣ ꯑꯁꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯦꯕ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯣꯅꯥꯛ ꯁꯃꯥꯅ ꯂꯥꯛꯄꯗꯨꯒꯤꯗꯤ ꯃꯣꯏꯒꯤ ꯚꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯑꯦꯁꯑꯣꯁꯤꯡ ꯎꯅꯅꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯎꯅꯅꯤ ꯍꯥꯏꯕꯗꯣ ꯃꯥ ꯆꯨꯝꯃꯤ ꯎꯅꯕꯁꯨ ꯑꯗꯣ ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯁꯤꯑꯦꯁꯑꯣꯁꯤꯡ ꯎꯅꯕꯗꯤ ꯉꯝꯃꯔꯣꯏ ꯈꯔ ꯎꯅꯔꯒꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯊꯕꯛ ꯃꯆꯥ ꯃꯁꯤꯡ ꯊꯤꯔꯨꯁꯨ ꯊꯤꯔ ꯍꯜꯂꯛꯏ ꯃꯅꯤꯄꯨꯔꯗ ꯁꯤꯑꯦꯁꯑꯣꯒꯤ ꯃꯁꯤꯡ ꯊꯤꯔꯁꯨ ꯍꯥꯏꯗꯤ ꯐꯦꯜ ꯑꯣꯏ ꯍꯜꯂꯛꯏ ꯉꯝꯗ꯭ꯔꯦꯅ ꯊꯕꯛ ꯃꯆꯥ ꯃꯁꯤꯡꯅ ꯍꯦꯟꯅ ꯌꯥꯝꯈ꯭ꯔꯦꯅꯀꯣ ꯑꯩꯈꯣꯏꯗꯤ ꯑꯥꯏ ꯑꯦꯝ ꯂꯤꯗꯔ ꯍꯥꯏꯁꯤꯅꯤ ꯑꯥꯏ ꯑꯦꯝ ꯗ ꯕꯦꯁ ꯍꯥꯏꯅ ꯂꯤꯗꯔ ꯉꯥꯛꯇꯅꯤ ꯑꯃ ꯄꯨꯟꯕ ꯌꯥꯗꯦ ꯑꯃ ꯄꯨꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯁꯤꯃꯛꯀꯅꯤ ꯑꯩꯈꯣꯏꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯕꯗ ꯅꯨꯡꯉꯥꯏ ꯄꯥꯝꯃꯤꯁꯤ ꯃꯣꯏꯁꯤ ꯑꯃꯒ ꯀꯠꯎ ꯑꯃꯒ ꯈꯠꯅꯅꯤ ꯀꯠꯎ ꯑꯃ ꯌꯦꯡꯊꯤꯅꯍꯟꯅꯤ ꯑꯃ ꯇꯧꯅꯤ ꯌꯦꯡꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯁꯑꯣ ꯑꯩꯈꯣꯏꯁꯤꯗ ꯃꯌꯥꯝ ꯂꯩꯅꯀꯣ ꯑꯁꯤ ꯑꯃꯇꯪ ꯄꯨꯜꯂꯀꯥꯟꯗ ꯑꯄꯨꯟꯕꯅ ꯖꯣꯏꯅꯤ ꯁꯧ ꯖꯣꯏ ꯑꯄꯨꯟꯕ ꯖꯣꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯉꯥꯟꯕ ꯏꯔꯥꯕꯣꯠꯀꯤꯗꯣ ꯑꯗꯨꯒ ꯃꯋꯥ ꯂꯧꯄꯣꯠꯇꯦ ꯑꯩ ꯂꯤꯗꯔꯅꯤ ꯑꯥꯏ ꯑꯦꯝ ꯂꯤꯗꯔ ꯑꯥꯏ ꯑꯦꯝ ꯗ ꯕꯦꯁ ꯍꯥꯏꯅ ꯑꯩ ꯑꯐꯕꯅꯤ ꯍꯥꯏꯅ ꯑꯗꯨ ꯈꯛꯇꯅꯤ ꯂꯩꯖꯔꯤꯁꯦ ꯑꯗꯨꯅ ꯃꯥꯅ ꯀꯣꯅꯥꯛ ꯁꯃꯥꯅ ꯃꯌꯥꯝ ꯎꯅꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯔ ꯈꯣꯠ ꯇꯧꯕꯤꯅꯤ ꯍꯥꯏꯕꯗꯣ ꯐꯩ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯂꯥꯎꯗꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯁꯤ ꯇꯧꯒꯗꯕꯅꯤ ꯑꯃ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯇꯥꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯡꯅꯤꯡ ꯍꯥꯏꯕꯗ ꯁꯤꯈꯤꯕꯒꯤꯗꯣ ꯃꯤ 50 ꯁꯤꯔꯦ ꯑꯗꯒꯤ 2 ꯁꯣꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏ ꯑꯋꯥ ꯑꯅꯥ ꯂꯣꯏ ꯐꯣꯡꯗꯣꯛꯏꯗꯅꯀꯣ ꯃꯅꯤꯄꯨꯔꯗ ꯃꯤ ꯁꯤꯔꯕ ꯃꯌꯥꯝꯁꯦ 200 ꯀꯣ ꯃꯊꯛꯇ ꯁꯤꯔꯕ ꯃꯌꯥꯝꯁꯦ ꯀꯩꯝꯇ ꯑꯩꯈꯣꯏ ꯍꯥꯏꯔꯣꯏ ꯃꯣꯏ ꯑꯋꯥꯕꯁꯨ ꯐꯣꯡꯗꯣꯛꯑꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯑꯗꯒꯤ ꯑꯃꯤꯠ ꯁꯥꯍꯁꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯑꯣꯏ ꯑꯃꯠꯇ ꯃꯣꯏ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯣꯏꯑꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯗꯤ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯕꯅꯦ ꯊꯔꯣꯏ ꯑꯍꯥꯟꯕꯅꯦꯕ ꯂꯣꯛꯇꯥꯛ ꯊꯔꯣꯏ ꯑꯃ ꯀꯥꯏꯕꯅꯦꯕ ꯆꯞ ꯃꯥꯟꯅꯕ ꯂꯩꯌꯦꯕ ꯑꯗꯨ ꯌꯦꯡꯉꯨ ꯃꯤꯑꯣꯏꯕꯒꯤꯗꯤ ꯌꯦꯡꯉꯨ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯃꯗ ꯃꯤꯑꯣꯏꯕꯅ ꯌꯦꯡꯉꯨꯕ ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯅꯥꯛ ꯁꯃꯥꯅ ꯂꯥꯛꯄꯤꯔꯤꯕ ꯃꯥꯒꯤꯁꯦ ꯃꯥꯒꯤ NPPꯒ BJPꯒ ꯑꯩꯈꯣꯏꯒꯤ NDAꯒꯤꯗ ꯆꯠꯃꯤꯟꯅꯔꯤꯕ ꯂꯩꯉꯥꯛ ꯄꯥꯏꯕ ꯌꯥꯎꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯤ ꯍꯥꯟꯅꯒꯤ ꯆꯠꯊꯔꯛꯄ ꯃꯥꯒꯤ ꯐꯣꯝꯗꯣ ꯑꯗꯨ ꯀꯥꯏꯗꯅꯕ ꯀꯩꯒꯨꯝꯕ ꯂꯩꯉꯥꯛ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤꯁꯨ ꯌꯥꯎꯔꯒ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯒꯤꯗꯕꯗ ꯑꯗꯨꯗꯩ ꯍꯦꯟꯅ ꯃꯥꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯄꯤꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨ ꯃꯥ ꯂꯥꯛꯄ ꯃꯇꯨꯡꯗ ꯃꯥꯅ ITPꯁꯤꯡ ꯎꯅꯒꯅꯤ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯇꯧꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯁꯤꯃꯁꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯍꯥꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯥꯅ ꯑꯦꯖ ꯑꯦ ꯂꯤꯗꯔ ꯑꯣꯏꯅ ꯃꯥꯅꯁꯨ ꯅꯣꯔꯠ ꯏꯁꯀꯤ ꯁꯣꯊꯔꯕ ꯅꯣꯔꯠ ꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯃꯗꯨ ꯃꯍꯩꯕꯨ ꯆꯥꯅꯕ ꯍꯣꯠꯅꯕꯗꯨ ꯄꯥꯝꯃꯦꯕ ꯑꯗꯩ ꯑꯃ ꯍꯥꯏꯖꯕꯗ ꯍꯪꯕꯤꯒꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯦꯡꯉꯒ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯟꯗꯛ ꯂꯥꯛꯑꯝꯃꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯋꯥ ꯉꯥꯡꯕꯤꯔꯝꯃꯤ ꯀꯣ ꯋꯥ ꯉꯥꯡꯕꯤꯔꯝꯃꯤ ꯃꯥꯅ ꯉꯥꯡꯕꯤꯔꯝꯕ ꯃꯇꯝꯗ ꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯒꯁꯨ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯕꯒꯤꯁꯨ ꯐꯪꯈꯤꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ BJPꯒꯤ MLAꯁꯤꯡꯐꯥꯎ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯈꯤꯗꯦ IPTꯁꯤꯡ ꯈꯔ ꯎꯅꯔꯝꯃꯤ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯔꯣꯟꯗꯨ ꯊꯣꯛꯍꯟꯗꯦ ꯇꯥꯍꯟꯗꯦ ꯑꯣꯞꯇ ꯊꯝꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯥꯈꯣꯡ ꯆꯜꯂꯒ ꯃꯥꯅ ꯂꯥꯛꯑꯝꯕꯒꯤ ꯃꯑꯣꯡ ꯇꯧꯔꯦ ꯑꯗꯣ ꯑꯩꯁꯦ ꯂꯨꯆꯤꯡꯕ ꯂꯤꯗꯔ ꯑꯃꯒꯤꯗꯤ ꯑꯗꯨ ꯎꯗꯦ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯗꯤ ꯃꯥꯅ ꯉꯥꯡꯉꯝꯕ ꯋꯥꯗꯣ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜꯅ ꯉꯥꯡꯉꯝꯕ ꯋꯥꯗꯨꯗ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯥꯜ ꯂꯣꯏꯁꯟꯅꯕ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯇꯥꯎ ꯍꯥꯏꯔꯤꯌꯦ ꯃꯣꯏ